ꯇꯔꯦꯠꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯊꯥꯡꯒꯠꯇꯕ ꯀꯨꯏꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯗꯤ ꯃꯇꯦꯡ ꯑꯃ ꯁꯦꯝꯃꯦ ꯄꯥꯔꯨꯒ ꯁꯣꯅꯨꯒꯁꯦ ꯑꯩ ꯑꯌꯨꯛꯀꯤ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯁ꯭ꯀꯨꯜ ꯄꯨꯊꯣꯔꯛꯏꯅꯤ ꯁꯣꯅꯨꯁꯦ ꯃꯅꯨꯡꯗ ꯒꯥꯔꯤ ꯆꯪꯉꯛꯇꯦꯕꯀꯣ ꯃꯥꯏ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯃꯦꯟ ꯔꯣꯗꯇꯒꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅ ꯃꯦꯟ ꯔꯣꯗꯇ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯟꯅ ꯅꯪ ꯁꯦ ꯂꯦꯞꯄꯝꯃꯣ ꯆꯠꯂꯣ ꯆꯠꯂꯣ ꯕꯥꯏ ꯍꯥꯏꯗꯣ ꯗꯥꯗꯥ ꯕꯥꯏ ꯍꯥꯏꯗꯣ ꯁꯣꯅꯨ ꯂꯦꯞꯍꯧꯔꯦ ꯑꯗꯨꯒ ꯄꯥꯔꯨꯗꯤ ꯆꯪꯈ꯭ꯔꯦ ꯃꯥꯒꯤꯅ 7:30ꯗꯒꯤ ꯍꯧꯕ ꯑꯗꯨꯅ 7:25ꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯁꯣꯅꯨꯅ 7:40ꯗꯒꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯅꯤ 7:40ꯗꯒꯤ ꯃꯥꯏ ꯒꯥꯔꯤꯁꯦ ꯂꯥꯛꯇꯣꯏꯕꯅꯦ 8:30ꯗꯒꯤꯗꯤ ꯑꯦꯛꯖꯥꯝ ꯃꯣꯏ ꯒꯥꯔꯤꯁꯦ ꯁꯦꯅꯤ ꯇꯨꯛꯇꯨꯀꯤꯁꯦ ꯃꯣꯏ ꯑꯉꯥꯡ 6ꯅꯤꯁꯦ ꯆꯠꯂꯤꯁꯦ ꯆꯠꯈꯔꯦ ꯁꯣꯅꯨ ꯃꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯣꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯁꯤ ꯃꯁꯥꯡꯁꯤꯅꯤ ꯆꯪꯕꯁꯦ ꯑꯩꯅ ꯇꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯆꯪꯉꯛꯄꯒ ꯏꯁꯤꯡ ꯈꯨꯔꯥꯡꯉꯦ ꯑꯗꯣ ꯑꯩ ꯈꯨꯁꯤꯁꯨ ꯌꯥꯝ ꯅꯥꯔꯦ ꯍꯟꯗꯛꯇꯤ ꯆꯠꯃꯟꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯂꯦꯞꯅ ꯏꯁꯤꯡ ꯊꯛꯄꯁꯦ ꯈꯨ ꯌꯥꯝ ꯅꯥꯏ ꯍꯥꯏꯅꯕꯅꯦ ꯑꯗꯨꯅ ꯑꯩ ꯐꯝꯃꯒ ꯐꯖꯅ ꯏꯁꯤꯡ ꯊꯛꯎꯔꯒꯦ ꯑꯗꯨꯒ ꯇꯞꯅ ꯆꯥꯅꯕꯒꯤ ꯇꯧꯕ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯦ ꯊꯕꯛꯇꯤ ꯉꯁꯥꯏꯅꯗꯤ ꯂꯣꯏꯔꯦꯕꯀꯣ ꯃꯦꯝ ꯙꯨꯞ ꯊꯥꯕ ꯈꯣꯠꯄ ꯊꯕꯛꯇꯤ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ ꯆꯥꯛ ꯈꯔ ꯂꯥꯝꯁꯤꯜꯂꯦ ꯑꯩꯁꯦ ꯃꯣꯏ ꯆꯥꯅꯕꯒꯤꯁꯨ ꯑꯩꯅ ꯆꯅꯥꯁꯦ ꯐꯨꯜꯂ ꯉꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯅꯪꯗ꯭ꯔꯦ ꯑꯌꯨꯛꯇ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯏ ꯂꯥꯛꯑ ꯆꯥꯖꯔꯅꯤ ꯑꯗꯨꯅ ꯆꯅꯥꯁꯦ ꯈꯔ ꯐꯨꯜꯂꯦ ꯆꯥꯒ ꯊꯛꯀꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯎꯋꯤ ꯆꯅꯥꯁꯤꯒ ꯄꯥꯄꯣꯔꯁꯤꯒꯀꯣ ꯄꯥꯄꯔꯒꯅꯦ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯈꯔ ꯆꯥꯅꯤꯡꯉꯝꯕ ꯑꯗꯣ ꯄꯥꯄꯔꯗꯤ ꯂꯩꯇ꯭ꯔꯦ ꯆꯅꯥ ꯉꯧꯕꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ ꯆꯅꯥ ꯑꯐꯨꯠꯄꯁꯦ ꯑꯗꯨꯝ ꯐꯕꯅꯤꯀꯣ ꯏꯁꯥꯗꯗꯤ ꯑꯗꯨ ꯑꯐꯨꯠꯄ ꯑꯣꯏꯅ ꯆꯥꯕꯗꯤꯅꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯥꯕꯛ ꯉꯧꯔꯦ ꯁꯣꯅꯨꯁꯨ ꯁꯨꯃꯥꯏꯅ ꯉꯧꯔꯗꯤ ꯄꯥꯝꯃꯤ ꯄꯥꯔꯨꯁꯨ ꯄꯥꯝꯃꯤ ꯑꯗꯣ ꯃꯣꯏ ꯑꯅꯤꯗꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯇꯧꯔ ꯆꯥꯔ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯆꯅꯥ ꯑꯃꯒ ꯉꯧꯒꯦ ꯇꯧꯕ ꯆꯅꯥꯁꯦ ꯅꯪꯗ꯭ꯔꯕ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯍꯜꯂꯒ ꯄꯤꯖꯕ ꯍꯥꯏꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯒ ꯆꯅꯥ ꯉꯧꯕꯁꯤꯒ ꯆꯥꯕ ꯍꯥꯏꯅꯤ ꯀꯨꯏꯔꯦ ꯑꯩꯅ ꯆꯅꯥ ꯉꯧꯕ ꯆꯥꯗꯕ ꯃꯅꯝꯒ ꯅꯨꯡꯁꯤꯔꯦ ꯖꯦꯅꯝꯅ ꯉꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯄꯥ ꯑꯣꯏꯗꯤ ꯇꯤꯜꯍꯧꯅ ꯉꯧ ꯍꯥꯏꯒꯗꯕꯅꯦꯕ ꯑꯩꯅ ꯑꯗꯨꯝ ꯖꯦꯅꯝꯅ ꯇꯧꯔꯦ ꯑꯗꯨꯒ ꯆꯅꯥꯒ ꯑꯩꯒꯤ ꯆꯥꯁꯤꯒ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯃꯥꯡꯗ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ ꯁꯤꯒꯤ ꯁꯧꯒ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯍꯩꯅꯥ ꯍꯥꯏꯌꯦꯕꯀꯣ ꯃꯦꯝ ꯑꯗꯣ ꯁꯤꯒꯤ ꯃꯁꯥꯁꯤꯅ ꯑꯗꯨꯝ ꯍꯧꯋꯦꯅ ꯍꯥꯏꯕꯗꯣ ꯑꯩꯁꯦ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯑꯩꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯃꯃꯥꯡꯗ ꯑꯩꯒꯤ ꯍꯪꯒꯥꯝ ꯊꯥꯈꯤꯕꯗꯣ ꯃꯌꯥꯝ ꯃꯅꯥꯒ ꯐꯖꯈꯤꯕꯗꯣ ꯑꯗꯣ ꯍꯟꯗꯛ ꯐꯖꯒꯗ꯭ꯔꯥ ꯐꯖꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯃꯔꯨ ꯂꯧꯍꯧꯕꯅꯦꯕ ꯄꯥꯝꯕꯤꯗꯨꯗꯩ ꯈꯤꯇꯪꯇ ꯑꯗꯣ ꯁꯤꯁꯤꯅ ꯊꯥꯖꯤꯟꯒꯦ ꯉꯁꯤꯗꯤ ꯆꯥꯏꯁꯟꯒꯦ ꯑꯗꯨꯝ ꯆꯔꯥ ꯍꯧꯔꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯨꯅꯤ ꯊꯥꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨ ꯃꯊꯛ ꯀꯥꯈꯠꯂꯦ ꯑꯩꯒꯤ ꯍꯪꯒꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯔꯥ ꯑꯃꯐꯥꯎ ꯌꯥꯎꯗꯉꯩ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯇꯥꯍꯧꯕꯗꯨꯅ ꯍꯧꯔꯛꯄꯅꯦꯕꯀꯣ ꯆꯔꯥ ꯑꯅꯤꯈꯛ ꯑꯗꯣ ꯑꯗꯨꯝ ꯐꯖꯈ꯭ꯔꯦ ꯃꯔꯥ ꯌꯥꯎꯗꯕꯤꯗ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯤꯟꯈꯤꯕꯅꯦꯕ ꯐꯨꯛꯄꯗ ꯃꯔꯥ ꯌꯥꯎꯍꯧꯗ꯭ꯔꯕ ꯑꯗꯨ ꯁꯨꯝ ꯊꯥꯖꯤꯟ ꯍꯤꯡꯉꯦ ꯐꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯆꯥ ꯃꯅꯥꯁꯦ ꯑꯩꯅ ꯖꯦꯅꯝꯗ ꯍꯥꯞꯅꯕꯅꯤ ꯍꯦꯛꯇ ꯆꯥ ꯊꯛ ꯂꯣꯏꯔꯛꯄꯒꯤ ꯆꯥ ꯃꯅꯥꯗ ꯐꯧꯗꯣꯛꯀꯦ ꯍꯥꯏ ꯄꯨꯈꯠꯂꯛꯄꯅꯤ ꯑꯗꯣ ꯀꯥꯏꯗꯕꯨ ꯊꯥꯗꯣꯏꯅꯣ ꯈꯪꯗꯦ ꯂꯩꯕꯥꯛꯁꯨ ꯂꯩꯇꯦ ꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯆꯥꯛꯀꯨꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯕꯅꯤ ꯖꯦꯅꯝ ꯃꯈꯣꯡꯒ ꯍꯟꯅꯕ ꯍꯥꯏꯅ ꯅꯨꯡꯉꯥꯏꯅꯅꯦ ꯊꯧꯗꯤ ꯊꯧꯗ꯭ꯔꯕ ꯑꯗꯣ ꯑꯩꯒꯤ ꯐꯛꯄꯥꯏꯁꯤꯒꯤ ꯃꯈꯣꯡꯁꯤꯗ ꯁꯨꯝ ꯃꯈꯥ ꯀꯩꯅꯣꯁꯤꯗ ꯊꯥꯖꯤꯜꯂꯁꯤꯔ ꯀꯩꯅꯣ ꯀꯪꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯐꯛꯄꯥꯏꯁꯦ ꯏꯁꯤꯡ ꯐꯖꯅ ꯍꯩꯕꯤꯗꯕꯒꯤ ꯁꯤ ꯃꯈꯣꯡꯁꯦ ꯇꯞꯈꯥꯏꯔꯒ ꯁꯤꯁꯦ ꯊꯥꯖꯤꯟꯕ ꯍꯥꯏꯅꯤ ꯍꯤꯡꯉ ꯐꯔꯦ ꯍꯤꯡꯗ꯭ꯔꯦ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯝꯅꯦ ꯕꯖꯥꯔꯗꯁꯨ ꯑꯗꯨꯝ ꯃꯄꯨꯟꯗ ꯁꯨꯝ 10ꯒꯤ ꯑꯍꯨꯝꯂꯣ ꯑꯃꯗ 10 ꯑꯍꯨꯝꯗ 10 ꯑꯣꯏ ꯃꯥꯜꯂꯦ ꯐꯪꯕꯩꯅꯅꯦ ꯍꯤꯡꯉꯦ ꯐꯔꯦ ꯍꯤꯡꯗ꯭ꯔꯦ ꯐꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯕ ꯏꯁꯤꯡꯁꯨ ꯀꯌꯥꯝ ꯌꯥꯝ ꯄꯨꯔꯛꯏꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯛꯁꯦ ꯈꯤꯇꯪ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗ ꯃꯈꯣꯡꯁꯦ ꯍꯤꯡꯉꯒ ꯐꯔꯦ ꯍꯤꯡꯗ꯭ꯔꯦ ꯐꯔꯦ ꯊꯥꯖꯤꯜꯂꯦ ꯑꯗꯨꯝ ꯁꯤꯗ ꯆꯕꯨꯟ ꯃꯁꯥ 3 4 ꯑꯗꯨꯒ ꯁꯣꯝꯗ ꯂꯩ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗꯁꯨ ꯊꯥꯖꯤꯟꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯖꯦꯟꯗꯦꯝꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯁꯤ ꯖꯦꯟꯗꯦꯝꯁꯦ ꯃꯈꯣꯡꯁꯦ ꯐꯨꯛꯂꯛꯄꯅꯦ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯍꯟꯗꯛꯇꯤ ꯖꯦꯟꯗꯦꯝꯁꯦ ꯌꯦꯡꯕꯤꯗꯅ ꯇꯣꯏꯔ ꯀꯩꯅꯣ ꯑꯃꯐꯥꯎ ꯌꯦꯡꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯐꯠ ꯐꯠꯇꯔꯦ ꯑꯗꯨꯅ ꯖꯦꯟꯗꯦꯝꯁꯦ ꯁꯤꯗ ꯑꯅꯤꯈꯛꯇꯤ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯅ ꯐꯨꯛꯇꯠꯂꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯥꯔꯒꯦꯅ ꯁꯤ ꯃꯈꯣꯡꯁꯤꯗ ꯑꯩ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯆꯥꯏꯁꯤꯜꯂꯝꯒꯦ ꯍꯧꯕ꯭ꯔꯥ ꯍꯧꯗꯕ꯭ꯔꯥ ꯌꯦꯡꯉꯦ ꯑꯗꯨꯒ ꯍꯧꯔꯛꯄ ꯇꯥꯔꯗꯤ ꯂꯩꯕꯥꯛꯇꯤ ꯂꯩꯇꯦ ꯑꯩꯁꯦ ꯈꯔ ꯊꯥꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯝ ꯄꯥꯝꯕꯤ 10ꯃꯨꯛ 10ꯃꯨꯛ ꯑꯗꯨꯒ ꯁꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯅꯧ ꯄꯥꯝꯕꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯨꯛꯇꯣꯛꯇꯕꯅꯤ ꯃꯈꯥꯗ ꯃꯣꯏ ꯌꯨꯝꯕꯨꯒꯤ ꯃꯈꯥꯁꯤꯗ ꯊꯥꯕꯤꯔꯨꯁꯤꯔ ꯈꯟꯕ ꯑꯩꯅ ꯐꯨꯑꯒ ꯅꯣꯡꯃ ꯐꯨꯑ ꯊꯥꯔꯨꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯒꯗ ꯑꯩꯒꯤ ꯍꯪꯒꯥꯝ ꯃꯔꯨꯁꯦ ꯆꯥꯏꯁꯤꯜꯂꯝꯃꯒꯦ ꯏꯁꯣꯔ ꯀ꯭ꯔꯤꯄꯥ ꯇꯧꯅ ꯍꯧꯔꯛꯑꯗꯤ ꯐꯔꯅꯤ ꯍꯧꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤꯀꯣ ꯃꯔꯨꯗꯤ ꯌꯥꯝ ꯆꯥꯎꯗꯦ ꯄꯤꯛꯇ꯭ꯔꯨ ꯄꯤ ꯈꯪꯗꯦ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯆꯥꯏꯁꯤꯜꯂ ꯂꯩꯕꯥꯛꯁꯦ ꯈꯤꯇꯪ ꯈꯤꯛꯆꯜꯂꯦ ꯃꯊꯛꯇ
ꯑꯗꯨꯒ ꯌꯦꯡꯕꯤꯅꯔꯁꯤ ꯉꯁꯤꯗꯤ ꯗꯦꯠ 16ꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯆꯣꯡꯈꯠꯂꯛꯄ ꯈꯣꯠꯈꯠꯂꯛꯄ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯑꯩꯗꯣ ꯌꯦꯡꯕꯤꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯄꯨꯈꯠꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯅ ꯅꯪꯒꯟꯒ ꯆꯨꯔꯦ ꯁꯟꯗꯥꯗ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯅꯤ ꯆꯠꯈꯤꯉꯩꯁꯤꯗ ꯑꯩꯅꯅꯦ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯥꯖꯤꯜꯍꯧꯕꯅꯦ ꯑꯗꯨꯒ ꯁꯤꯒꯗꯅ ꯖꯦꯅꯦꯝꯁꯦ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯣꯏꯔꯗꯤ ꯐꯅꯤ ꯇꯞꯁꯦ ꯒꯝꯂꯥꯁꯤꯁꯨ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯑꯣꯏꯅ ꯊꯥꯖꯤꯜꯂꯝꯃꯒꯦ ꯂꯩꯕꯥꯛꯅꯦ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯗꯣꯏꯕ ꯈꯪꯗꯦ ꯑꯩꯅ ꯍꯪꯒꯥꯝ ꯊꯥꯁꯤꯔꯥ ꯈꯟꯕꯅꯦꯕ ꯑꯗꯣ ꯖꯦꯅꯦꯝꯁꯤꯁꯨ ꯑꯣꯏꯅꯕ ꯇꯧꯔꯒꯦ ꯊꯥꯖꯤꯟꯅꯤ ꯏꯁꯤꯡꯁꯨ ꯌꯥꯎꯗꯦ ꯌꯦꯡꯉꯨꯅꯦ ꯏꯁꯤꯡ ꯑꯃꯨꯛ ꯄꯨꯈꯠꯂꯛꯑꯒ ꯈꯔ ꯍꯩꯕꯤ ꯇꯥꯔꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤ ꯅꯪꯒꯟꯒꯁꯦ ꯆꯥꯛꯊꯦꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀꯨꯝꯊꯈ꯭ꯔꯒꯦ ꯁꯤ ꯄꯨꯊꯔꯒ ꯑꯁꯨꯝ ꯆꯠꯈꯤꯕ ꯃꯇꯝ ꯁꯨꯝ ꯈꯪꯗꯦ ꯁꯤ ꯂꯣꯏꯔꯒ ꯄꯨꯡ 10ꯃꯨꯛ ꯇꯥꯔꯝꯃꯗ꯭ꯔꯥ ꯈꯪꯗꯦ ꯄꯔꯨ ꯑꯃꯨꯛ ꯂꯧꯕ ꯃꯇꯝ ꯌꯧꯔꯅꯤ ꯑꯗꯨꯒ ꯁꯦꯅ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯁꯤꯒꯤ ꯇꯨꯇꯤ ꯐꯨꯇꯤꯁꯦ ꯁꯥꯈꯤꯕ ꯃꯇꯨꯡꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯤ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯈꯤꯕꯒꯤ ꯑꯗꯣ ꯁꯣꯅꯨꯒꯤ ꯄꯣꯔꯤꯈꯥꯒ ꯑꯩꯈꯣꯏ ꯃꯄꯥ ꯆꯥꯕ ꯊꯛꯄ ꯑꯥꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇ ꯑꯗꯨꯝ ꯁꯦꯝꯅꯤꯡꯗ꯭ꯔꯕ ꯇꯨꯇꯤ ꯐꯨꯇꯤꯗꯣ ꯂꯩꯔꯦ ꯍꯧꯖꯤꯛ ꯀꯦꯛ ꯁꯦꯝꯒꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯛꯑꯝꯃꯕꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯁꯨ ꯍꯥꯏꯅꯅꯦ ꯕꯣꯔꯤ ꯊꯣꯡꯕꯅꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯁꯦ ꯆꯦꯟ ꯂꯥꯛꯏꯁꯦ ꯑꯃꯨꯛ ꯄꯨꯔ ꯂꯥꯛꯑꯦꯀꯣ ꯅꯨꯡꯁꯥ ꯁꯥꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯒ ꯌꯥꯝ ꯅꯝꯗ꯭ꯔꯦ ꯑꯣ ꯏꯃꯥ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯡꯈ꯭ꯔꯦ इस मेरे लिए नींबू पानी सारबनिना लेबू मही थकनिंगे अदुना आइदी कला अखोय लेबू महीद मैम ब्लैक सोल से कला नमक से अदुम हावबनिको अदु आइगिदी दुम थम्मी कला नमक से खराब चले चीनी नहीं खायरगा लेबू मही से थागा ने लावगद्रा कैनो नुंसादे हलकपदा अखोय परोसिना फुर्तीगा के थकजनिंगेबको आइना लेबू मही नैबिदोइने आइबा मा पामेबा लेबू मही असिनबा अइसुबु जाम पामदे सोनुसु मपायु याम का हेना पामदे अखोय परुदी फजना पामे मागी सिम हाइबिने मक्सिमा चागी मक्सि च अखोय थकनानिंदा सोनुसु लायं सोनुगिने 11:30 बो मा लाकपदा लाक 12 ताय पुरखा फरमराय फरमे मागे मुलेबू मही सेंबिरुगी माजु सा चंगैनी मसा वारमगनी मा ग्लास अमा थखरजो मंगन नम पिवयो खरा पिथागरो खतंग पिथागरो मागी मगतु मथक लोइगरगा जो मयामदे ममु थै मा मयामदे थाउददे नुंगाय अखोय पुनुदे खगा थाउदबा नुंगाइते मा अदुगा मोयनिगी चना ngасai ngौबदो खगा पिजरगे अदुम चकचाबा मतम यौरनी हालेगदी चखतंग दिंगल्लेबको 12 तायबैना मोयनिगी चना ngौबसे पिजरगे दुगा हाक फोन मेट खिगे इसे वादे वारे फजन इसासे मोयनि दिंदोक थिंजिंदा अदुगा मैम अखोयसे चाका तोकपा लोइरगा को हजिकसे पुंग अमा मखाय मुक तारे मोयनि कन्ना चारी अदु आई सुजीगी केक सेमगे तोबनी इनाव अमने ngondai che सुजीगी केक से मोयनि याम कुइरे को अदु सुजी केक निना सुजी लेरे संगोम लेरे चीनी कपसी खंgai लेरे थाव लेरे अदुगा कहीं संगम अफम लेरे सिना बेकिंग पाउडर निको मैम आई पाइसे अदुगा सिना बनाना एसेंस लेरे अखोय केक तदी बनाना एसेंस सिना मनम केक मनम दो अदु ओइको अदु एसेंस से लेते तारगसु ममांगनेसु कमेंट लाके को एसेंस से हापतसु याब्रे हापतसु याइदे को मैम अदुम कन इलाइची हापसु याइ मनम नुक्सिनबगी तनी अदुगा गी टुटी फुटी से हापगा आई केक से सेमनब तवरगे से चीनी से आइना सुजी कप अम लौबैना चीनी से कप खंgai तखाय का लौबनेबको असि हाना तखायरगे चीनी से हन तखायरगे दुगा से पाउडर ओइरे पाउडर ओइना सेमदोए मोयनी से तम तम चारी एदी चा तोक लोरकपगा सिसी मने अदुगा चीनी से हैजनगे मैम अदुगा सिगी सिना संगोम अफमनेबको मैम आई चीनी कनोगा संगोम अफमबगा संगोम मना सेमगे अदुगा सिना थाव आइना कप से तंखाय दिनतेको खतंग तनी जाम ने हापतेबको सेनी से आइना फजना मिक्सर दा हापने खाइरे संगोम अफमबगा थावगसे अदुगा सुजी से हापचलगा अमुक आई खुदना नैबा तनबगिनेबको आइना जांगनबगेना अदुगा चीनी सिसु हापचलगा से अमुक
ग्राइंडर उंगादी खुदना खुद की अवाबदो इहोरोयबा संगोम सिदि मैम आइना कब मा दुम लौशन बनिको होरेन चांग जेंगा हापकेन तौबनेबा सिसु लेखाइरे फजना आइना सुजी ने चीनी ने कोई की संगोम मफमने थाव ने से चलेरे आई बेकिंग पाउडर के के हापद्रे कोमबदा हापकेन ने अदुगा से कोनमदा हाइदो एसिगी सुजी की केनो से और सुजी से मिनट कुनमु कुंथ्रामु पुंग अममुक ngambadi ko leijare matam leiragadi mase rest ta thamiba khoi suji se popthorokpanina ne aduna hoji hoji sumaina khudak khudak ta haujaladi suji ni na yam dry oine ba se horen ko na changi ngage sangom se hojik ti hap khiroi hojik minute pungkhai muk aina dum angang sing chak tok loire ko lig waram bheng khot loirak ba bo ngak tang ai rest ta thambirage makom se kupsalaga aduga मैम ऐसे चाब लोय कोन लोग फे आंगांग नि चा कोलिक फेक लोग लोय कोलक पतौबदा नै नोंसु चुदोरे न को बे फी मथक्ते लौसला थुक खोना तौबदा अदुम मिनिट 35 नि फुमुग यौखरे आइगी मतम से अदु नंगझलमे ngसाइगी मही नाइबदो सुजी से फजना पोपथोरे अबको हजिकते अदुगा हजिक मागी चाना बचांग दे संगोम से खितंग हापगे अदुगा कोई केक की बेटर मैदा गी दसु सेमै मोंगदो आई चानागदब चांग संगोम से हैरे अदुगा फजना मिक्स तौरे सुजीना चुपगदबदी चुपसन लोइखरे गी ngसागे कप सिमदा यमुने कया मुखाइनी खरदे दुम संगरे अदुगा मैम आइगी केक से मिंगोंदा सु पीगे तौबनी अदुना हेना हाउनबगी हापतसु यापने को मिल्क पाउडर नि एवरीडे पाउडर दोइना खरा हापचन बनी हाउ बहिंगना बाइने महाउ अदो असिसु फजना मिक्स तौसलगे असे फजना लोइरे गी हापदे अदुगा आई बेकिंग पाउडर चमच अमा हापचले आई चमच याम पिक निको से बेकिंग पाउडर लेरा बेकिंग सोडा नतेबा को मैम अंगोंदा दुम हाई बेकिंग पाउडर से केक साबदे दुम संगे मैम बेकिंग पाउडर का अदुगा वनीला एसेंस सिगा मनम नुक्सिबन्नबगी केक की मनम नंबदो अदुगी ओइनबगी ने वनीला एसेंस से चमच अमागा खितंग हाप अदुगा फजना मिक्स तौरे अदुगा सिना केक की टिन दो लेरे आइना थाव खितंग हापगा मैदा खितंग हापगा निक्सले बटर पेपर लेतबनिना ने अदुगा सिना अगी टुटी फुटी दो मखादा चथगिदना बाइने को मखा फंगिदना बाइने मैदा खितंग तोटपनि अदुगा केक की टिन से दा आइना हजेगी बेटर से यंगने मैम चांग से इनाउमना हाइरपगे आइसु सुजी केक से चादबा कुइरे सुजी केक नि हेल्दी दि ओइबको इसादा मैदा दगिदि आदो आइसु असुम ngasi tauni semninguba haitare ade केक टिन द लोय हापचले अदुगा ngahatang दो मथक से द को कइनो हजी एगी टुटी फुटी से हापचल डेकोरेट तौरे असी मथक बादाम काजू हमनिंग मन दुम हाप जाय अदुगा आई मिनिट 5-10 गी ममांग दको आगी सि खांग से केक खौनबगी दुम फतब खांग ने भको असी मनुंगदा आई सुमाइना ngahak मिनिट 5 ममांग द साहन बनी खांग से सादि सारे खांग से फजना अदुगा स्टैंड से थमगा आई मनुंगदा हापचले अदुगा आगी सि खांग सिना कुशन गे तौबा सि खांग सिना कुपसल लगे अदुगा मिनिट 35 निफुमु adum thamaga ko munbarai minit 35 muk tadi dum mullani da adu 35 matung da thingna se aduga se mai se sonda kanman ngina somda mu purok pani aigi se maya minit 30 di fare yenge pungkhai ma pura fare ba hangdo yenge sabana di loire khanga longre samandana adu ai toothpaste am laure aduga ai namjana yengbane ba ko sumaina munbraina ado munde mulla ba khangde idu chu minute 3 katanga di thamningi suji gi oiba sina dum thok kaino khitang din na paye ba ko adu chu minute 5 muk tang di thammage a minute 3 mukne anga kupsalaga ado minute 5 muk thammage do minute 35 hai tare gi se changba minute 5 ba thammade dum yarane ba ngahak thammage duga me minute 5 muk matungda aigi se hangdoga mu yeng binarasi una grong raw yarane se mai mu that lage se atuga ingalaga thang oti sari banina mapan nan din dore ado apa nan din dore do su ingdaraga sai ingdaraga lautho kise kakadi ingdara
ꯏꯪꯗꯤ ꯏꯪꯊꯔꯦ ꯐꯖꯅ ꯑꯗꯨꯅ ꯑꯩ ꯆꯥꯛꯀꯨꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯀꯛꯄꯗꯗꯤꯀꯣ ꯃꯌꯥꯝ ꯆꯥꯛꯀꯨꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯍꯣꯔꯥꯏꯒꯤ ꯇꯥꯏꯞ ꯑꯗꯨꯃꯥꯏꯅ ꯃꯀ꯭ꯔꯛ ꯂꯩꯕꯗꯣ ꯑꯗꯨꯅ ꯀꯛꯄꯗꯗꯤ ꯅꯨꯡꯉꯥꯏ ꯑꯁꯤ ꯄ꯭ꯂꯦꯟ ꯑꯣꯏꯕꯁꯤꯅ ꯀꯛꯄꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯣ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯦꯝ ꯑꯩꯒꯤ ꯁꯨꯖꯤꯒꯤ ꯀꯦꯛꯁꯦ ꯑꯩ ꯄꯤꯁ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒꯦ ꯄꯤꯁ ꯇꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯣꯅꯨꯗꯤ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤ ꯃꯥꯁꯦ ꯇꯨꯝꯃꯨꯔꯕꯅꯦꯕꯀꯣ ꯄꯔꯨꯗꯤ ꯀꯟꯅ ꯇꯨꯝꯃꯤ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯃꯨꯜꯂꯤ ꯃꯨꯟꯗꯦ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤ ꯌꯦꯡꯉꯣꯁꯦ ꯃꯅꯨꯡꯗ ꯂꯣꯏꯅ ꯃꯨꯜꯂꯦꯕꯀꯣ ꯃꯨꯟꯗꯕꯒ ꯂꯩꯇꯦ ꯃꯨꯜꯂꯦ ꯃꯤꯗꯜꯒꯤꯁꯤꯁꯨ ꯄꯨꯔꯥ ꯌꯦꯡꯉꯁꯤ ꯃꯌꯥꯏꯒꯤ ꯃꯤꯗꯜꯒꯤ ꯑꯣꯏꯕꯁꯤꯁꯨ ꯃꯨꯜꯂꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯒ ꯁꯟꯗꯥ ꯇꯥꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯤꯁ ꯁꯦꯝꯗꯣꯛꯑꯒꯦ ꯆꯥꯒ ꯊꯛꯄ ꯍꯥꯎꯔꯅꯤ ꯀꯦꯛꯁꯤꯒ ꯁꯨꯃꯥꯏꯅ ꯄꯤꯁ ꯁꯦꯝꯗꯣꯛꯑꯦ ꯑꯗꯨꯒ ꯀꯟꯇꯦꯟ ꯑꯃꯗ ꯍꯥꯞꯆꯤꯟꯕꯒ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯄꯔꯣ ꯁꯣꯅꯨꯁꯨ ꯑꯃꯨꯛ ꯑꯅꯤ ꯑꯍꯨꯝ ꯄꯥꯏꯁꯟꯒꯅꯤ ꯍꯌꯦꯡꯁꯨ ꯇꯤꯐꯤꯟꯗ ꯈꯔ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯆꯦ ꯍꯣꯏꯗ ꯄꯤꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦꯕꯀꯣ ꯇꯦꯁ ꯇꯧꯅꯕꯒꯤ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯎꯔꯗꯤ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯉꯦꯀꯣ ꯍꯥꯎꯇ꯭ꯔꯗꯤ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯗꯦ ꯑꯗꯣ ꯃꯦꯝ ꯑꯩꯒꯤ ꯀꯦꯛꯁꯦ ꯂꯣꯏꯔꯦ ꯁꯨꯖꯤꯒꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯤ ꯕꯥꯏ